मैं खुरुम जरे तो ब्रीव से इम्पैक्ट न्यूज़ की CND चैलेंजर्स एंड डिफेंडर्स तो मैं मुतराम नोक्चरे ngasi nang nupudon lakchari ba challenger asi khangabok assembly constituency da miref oinabidamak sem sariba khundrakpam Menjor Mangang ni khangabok part 1 da leiba mahaki sangai amadi mahaki unity park da chatlaga mahakna pamliba si karino mahakna miref orakanda paketning liba thabak singsi karino habadu miyam da paudambagi tanjadu laujare Manipur da afaba mahiroi kya puthok nanaba honaduna lakiba khangabok to leiba KM Blooming School gi founder oiriba khundrakpam Menjor Mangang su lakadoriba tarani thoi suba Manipur Legislative Assembly gi mikhallasida mirep oinna gi damak sem sari khundrakpam Menjor Mangang kumjali singam chamapan humpu mangada khangabok part 1 awang lekai dagi leikhidrba khundrakpam matum mamadi aton sana ani gi macha oina fangjaki machin manau nupa ahum mamadi nupi manga gi manung da makna taret subane khangabok high school gi metric pass torok Thobal College the PUC Loishin ki amadi Manipuri University ki makada graduation Loishin lakhi kumjali singu machapan marfu nipanda KM Blooming English School hawdoktuna hawrakliba mirol bu mai masing mapung fana tamnna ba honabada miyeng thamduna lakhi afaba mahiro kya puthokraba school sida kana leijadraba angang sing differently oiba angang sing amadi lairaba imung sing angang sing bu lemna mahi masing tamanduna lakli kumjali singu machapan marifutara nipanda KM Blooming English School asida boarding e khudong chaba duna arapata laiba mahiroi singdasu khudong chaba piwa horki bagaloinana boarding da laiba mahiroi singi sana thakna pumba boarding asigi complex amadi tongan mafam singda laiba mahaki farm da mana masing sing thadurang asi phawba mahiroi singda pijaduna lakli boarding asida biogas plant thamduna sak thongna naba mai puthoktuna self sustain tongna bagi wakalol loinatuna lakhi gumjali sing machapan marfu tarukta khangabuk khulakpum lekai dagi laistram thabaga yumba lambi da khongda aduna machanupa ahum fangjaki miyam gi chakot tharang gi damak tongan thabak kya da miyang changduna lakpagi manung channa sahi humbutra gi mathakta leiba khangabuk ki ahal sing gi damak pension scheme hawdoktuna sahi taramanga gi mamang dagi pension piduna lakhi gumjal lising ani sumna tarukta Menjor multi-purpose research center and unity park hangdokhi research center amadi park asina Manipur gi puwarida thokiba thodok sing amadi janabi nat yumlai kaire kaya si bahorkliba mirolda khangnana na bahona baga loinana apun magi saktam mayek lana pakasina utli maki school amati MMRC and unity pakasina miyoi chatret ki mathakta thabak piri kumjali singani tara mapanda politics ta khongda aduna BJP da yauki sahi adumakada khangabok assembly constituency gi oina miyoi lising tarani thoirom BJP da enroll tawanki COVID-19 laichut ka mari lena na maki kendra yauna Manipur gi miyam gi awaba da mateng oina na bagi damang thawrang kya paikatuna lakhi Chief Minister Relief Fund su anirak thokna apunba senfam lupa lakh ani galising taruk ki mating piki khundrakpam Menjor Mangang tongan ba award kya su fanglaki award singa dugi manungda American Biographical Institute na piba Man of the Year gi award Education and Social Upliftment yumpham oirga piba Dr. B.R. Ambedkar Rashtriya Award 2013 fangba loinana education amadi khunai gi chakot thawrang singda yumpham oiduna award kya pirakhi lakadorba mikhal asigidamak makna yauriba party BJP gi tiketa mirep oinna nabagi namak sem saduna dairi Welcome to Challengers and Defenders. Ahan bu wahang se koi gi education se moina leram ba entrepreneur se moina leram kanda politics se yorok pui wakron lakhi se kari maram gino kari bunu challenge bu pami bas hojik si ena school lama tawjaraga chhatra chhatri semlam adudagi amuk makha tana ena politics ta khongja jarakpagi maram se koi gi khangabo kendra se matam sangna congress na sasan tawduna leibiramaga congress ki koigi family na se minister amasung MLA oina leibiramaga lamdam sigoi ba kendra sigoi ba sakhat khongthang dadi asuki matik sothana thambiba amasung asida natana Manipur gi oba context te yenguraga koigi khoita ningba thungdaba public ki apama singsi congress na tawbiraktaba public si am wana lenba asigumba singsi ururaba matamdudeda aina miyoiba moina poklambagi karigumba khudol amatang miyoiba samaj ki damtada karigumba khara tawramge
स्कूल खक्सिनदी अइना मियामगी सेवा मतिक चाना तौबा ngamde खनबदगी अइना पॉलिटिक्स दा अइना खोंदा जरकपनी ओके तो ओजा हजिक तौगे खनबिरिबसिंगसे मसि करी करीनो अदुगा मरु ओइना हानगी चीफ मिनिस्टर ओकम इबोबिना महांगना खंगाबोक असेंबली कॉन्स्टिट्यूएंसी दा मिरेफ ओरगा काखिबनी मा कार मतुंगदा माकी लोइना बिमुक लाखरे अदुगी मतुंगना माकी मचानुपा अमुक लाखरे अदुबु सांगबा सही खरसिदा खोइगी खंगाबोक एसिदा तोंगान तोंगान थबक थोरम अमता पखतलमदे हारिसे मसि खंगाबोक की ओइबा खंगाबोक तो पोक्सबा मिओय अमना मिखल थेंगदबगी हाइबदी कारक्तबगी नि हाइना खनदौरिब्रा करी करी तोबिनिंगसे हाइबियो थमजगे अहनबदा खंगाबोक केंद्र सिदा महाकी डेवलपमेंट महाकी थबक थोरम मतिक चाना तौरमदे हदी चीफ मिनिस्टर अमगी फैमिली अमोइना महाना खंगाबोक केंद्र सिदा मतिक चाना थबक तौरमदे हाबि खुदम अमनि तंग हाना पंजगे हजिक उयान वांगबा लाइना लेरिबा खुंगंगसी कांग्रेस की होम पोलिंग नि अयमना लोइनमक कांग्रेस दा वोट पीबा ngakतनी अदुबु हारिबा खुंगंगसिदा हजिक फावबदा अखोगी कनागुम्बा मा एक्सीडेंट दगी खंगदे अदुगा खुदकीबा अनाबदगी खंगदे करिगुम्बा प्रॉब्लम अमा हेल्थ का मरी लेना प्रॉब्लम अमा थोको मतमदा से अना लाइंग संग प्राइमरी हेल्थ सब सेंटर दगी होरगा अना लाइंग संगसी अमा फाउथानमदे अनी सुबदा चौखटपगी से यांगलेन सरुनी हारिबा स्कूल एजुकेशन हजिक उयान वांगबल सिदा लेते अदुगा वेटरनरी हजिक कदाय दे लेबिनो खोय खंगदे अदुगा अमुकसु इथै लखोंग अमत सेमदे अदुगा सिदा नतना से खंगाबोक केंद्र की मनुंग चना लेरिबा अमुकसु कांग्रेस की होम पोलिंग नि हारिबा खोयगी संगाई फंग हेक थंगनरिबा समराम हाइबा खुन खुंगंग असिसु सेंगना लौ सिंगुबा अदुंबा खुंगंग अमनि हारिबा खुंगंग असिसु थंगना लेरिबा खुंजोंग येंगनबददी तंखाय अमा हेना चावबा दुंबा खुंगंग अमनि हारिबा खुंगंग सिदसु उयान वांगबल सिगा सब मानना स्कूल लेते अना लायंग संग लेते वेटरनरी लेते इथै लखोंग लेते मखोयदा अदु लेरिबा युम लेकरी येंगुरगसु हेक अखोगी चीफ मिनिस्टर अमना मपू ओइबा केंद्र अमनि हाइबदा अमसुंग चीफ मिनिस्टर की लोइनबिना एमएलए ओइबनि हाइबदा यामना इकाय निंगाय ओइबा अदुगुम्बा फिबमदा हजिक हजिक लेरि लंबी थोंगदि येंगुरगसु निंगबा काय निंगायनि लंबी अफबा मते याउद्रे अदुगा सिदा नतना मपुंग ओइबा खंगाबोक केंद्र हारिबा सिदा याउरिबा खंगाबोक सिसु हजिक लंबी सी अखोय नुंगजु था मतमददी लौ लिंगबा याबगी लंबीदा लौ लिंगबा याबगी अदुगुम्बा स्टेजता ले अदुगा अतोप अतोपा डेवलपमेंट की ओइबा थबक थोरमसिंग असे करिगुम्बा अमत्ता लेते अखोयगी लाइसंग नत्रगना कम्युनिटी हॉल खरा साबसि नतना अतोप डेवलपमेंट सी इरे लेते हबा अदुनेना थमजनिगिबा सिदा नतना लेरिबा अतै अतै खुंगंगसिंग केंद्रसिंग मनुंगदा लेबा खुंगंगसिंगदा कांग्रेस की अदुगुम्बा शासन मखादुदा करिगुम्बा डेवलपमेंट अमत्ता तौरक्त्रबदुदा करिगुम्बा अइना मियामगी मिहुत ओइबा ngamlabadi awonba kendra ma porake haiba asaduda green revolution haibagumba the work culture haibagumba asigumba sida maru oina kendra sigi awonba ma porake haibagi wakhalon duda aina haibo kanwa sida political field sida lakshabani okay hoyi green revolution gumba work culture gumba awonba si poraknaba machine taba topa kari kari issue sing haiba tare akoina hayeng aina MLA mo oiragadi तौगेन खनबा अखोगी हिरम मंगा का थाइबियो हजगे थमजगे करिगुम्बदा अइना मिखल सिदा माय पाक तारबदी मपुंग ने केंद्र की हजगे केंद्र सिदा सोथरिबा मसा इन थमजगिबा मपुंग ना से इथै लखोंग अदि लबुक लौ उरग हिंबा खुंगंगसिंग ओइबनिना मपुंग ना इथै लखोंग से आई याना आई सेमजगनी अमसुंग लौ हेक लोकप लोइरबा मतुंगदा हारिबा अहांग लबुकसिंग असि मतम चाना इसिंग पिननबा अमसुंग मतमगा चानबा क्रॉपसिंग महिमरोमसिंग आई लौमीसिंगदा मपुंग फाना आई फंगनबा होनजगनी अने सुबदा लंबी
ꯀꯩꯅꯣꯁꯤ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯅꯣꯡꯖꯨ ꯊꯥ ꯍꯦꯛ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯆꯦꯟꯒꯗꯧꯕ ꯏꯁꯤꯡꯗꯨ ꯂꯝꯕꯤꯗ ꯆꯦꯟꯕ ꯑꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯑꯩ ꯀꯣꯛꯍꯟꯖꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯍꯧꯖꯤꯛꯁꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯔ ꯃꯈꯩꯗꯤ ꯇꯧꯖꯈ꯭ꯔꯦ ꯅꯠꯇꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯧꯖꯤꯛ ꯁꯝꯕ꯭ꯔꯥꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯎꯌꯥꯟꯋꯥꯡꯕꯗ ꯍꯥꯏ ꯁ꯭ꯀꯨल ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯑꯃꯁꯨꯡ ꯁꯉꯥꯏꯌꯨꯝꯐꯝꯗ ꯌꯦꯡꯂꯨꯔꯒꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯔꯀꯥꯔꯒꯤ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯂꯩꯇꯦ ꯂꯣꯏꯅꯅ ꯑꯇꯩ ꯑꯊꯣꯛꯄꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯅꯦꯄ꯭ꯔꯥꯗꯕꯨ ꯑꯣꯏꯔꯕꯁꯨ ꯏꯖꯨꯀꯦꯁꯟꯗ ꯁꯣꯊꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯏꯍꯥꯟ ꯑꯃꯨꯛ ꯃꯁꯤ ꯑꯩ ꯗꯦꯚꯂꯞ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯒꯤ ꯆꯥꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯩꯔꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡꯅ MLA ꯑꯣꯏꯖꯔꯝꯃꯒꯁꯨ ꯊꯕꯛ ꯐꯪꯗꯕꯒꯤ ꯅꯍꯥꯔꯣꯜꯒꯤ ꯆꯥꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯈꯔ ꯃꯈꯩꯗꯤ ꯁꯤ ꯑꯊꯣꯛꯄꯝꯒꯤ ꯈꯔ ꯃꯈꯩꯗꯤ ꯈꯤꯇꯪ ꯃꯈꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯅꯦꯝꯅ ꯊꯕꯛ ꯐꯪꯉꯤ ꯊꯕꯛ ꯐꯪꯗꯕꯅ ꯑꯌꯥꯝꯕ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯐꯪꯖꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯑꯣꯏꯕꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯍꯦꯛ ꯉꯝꯖꯕꯤ ꯊꯥꯅ ꯊꯕꯛ ꯄꯤꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯂꯣꯏꯅꯅ ꯃꯉꯥ ꯁꯨꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩ ꯂꯝꯁꯤꯃꯛꯇꯤ ꯃꯃꯤꯡ ꯄꯟꯖꯗ꯭ꯔꯒꯁꯨ ꯅꯤꯁꯥꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯒ ꯂꯩꯕ ꯅꯍꯥ ꯌꯨꯠꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯃꯈꯣꯏꯒ ꯑꯦꯋꯥꯔꯅꯦꯁ ꯇꯧꯗꯨꯅ ꯃꯈꯣꯏꯒ ꯇꯥꯟꯅꯖꯗꯨꯅ ꯅꯤꯁꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯍꯟꯖꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯇ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯑꯦꯟ ꯗ ꯀꯜꯆꯔꯗ ꯍꯦꯟꯅ ꯋꯥꯡꯕ ꯑꯇꯩ ꯀꯦꯟꯗ꯭ꯔꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯒꯠꯄ ꯐꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯏꯖꯨꯀꯦꯁꯟ ꯍꯦꯜꯊ ꯁꯦꯛꯇꯔ ꯑꯗꯒꯤ ꯏꯔꯤꯒꯦꯁꯟ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯗꯨꯒ ꯗ꯭ꯔꯒꯁ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯊꯣꯡ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯑꯐꯕ ꯏꯔꯤꯒꯦꯁꯟ ꯄꯣꯔꯛꯀꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨ ꯄꯣꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ MLAꯒꯤ ꯐꯪꯉꯤꯕ ꯐꯟ MLA ꯑꯃꯅ ꯐꯪꯕ ꯌꯥꯕ ꯇꯧꯕ ꯌꯥꯕꯁꯤ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤꯅ ꯂꯣꯀꯦꯜ ꯗꯦꯕꯂꯞꯃꯦꯟ ꯑꯦꯔꯤꯌꯥ ꯐꯟ ꯌꯦꯁ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤ나 ꯆꯍꯤ ꯑꯃꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯒꯤ ꯀ꯭ꯔꯣꯔ 2 ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯄꯣꯂꯤꯁꯤꯗ ꯌꯥꯎꯖꯔꯛꯄ ꯍꯥꯏꯕ ꯑꯃ ꯁꯤ ꯃꯌꯥꯝꯁꯤ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤꯅ ꯃꯁꯤ ꯄꯥꯡꯊꯣꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯏ ꯗꯣꯅꯔ ꯑꯣꯏꯕ ꯌꯥꯏ NEC ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯍꯥꯟꯅ ꯌꯥꯊꯣꯛꯄꯤꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯍꯥꯛꯅ ꯃꯤꯍꯨꯠ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯈꯪꯕ ꯅꯣꯂꯦꯖ ꯑꯣꯏꯕꯗꯤ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯅ ꯃꯤꯈꯜꯁꯤꯗ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯍꯥꯟꯅ ꯁꯤ MLA ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯃꯟꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯍꯤꯔꯝꯁꯤꯗ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯍꯦꯛ ꯉꯝꯖꯕꯤ ꯊꯥꯅ ꯄ꯭ꯂꯥꯟ ꯑꯃꯁꯨꯡ ꯅꯟ ꯄ꯭ꯂꯥꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯤ ꯌꯦꯡꯖꯔꯒ ꯑꯩ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯑꯩ ꯇꯧꯖꯒꯅꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤ ꯇꯥꯟꯁꯤꯟꯅꯤꯡꯕ ꯌꯨꯝ ꯁꯥꯅꯤꯡꯕ ꯏꯆꯥ ꯁꯦꯝꯅꯤꯡꯕ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯁꯔꯀꯥꯔꯒꯤ ꯂꯥꯛꯄꯤꯔꯤꯕ ꯐꯟꯁꯤꯗꯒꯤ ꯑꯩꯅ ꯁꯣꯛꯄ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯣꯛꯂꯛꯄ ꯏꯟꯀꯝꯗꯒꯤ ꯐꯥꯎꯕꯗ ꯌꯦꯡꯉꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯖꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯣꯀꯦꯜ ꯗꯦꯕꯂꯞꯃꯦꯟ ꯑꯦꯔꯤꯌꯥꯒꯤ ꯐꯟꯁꯦ ꯑꯁꯤ ꯐꯥꯎꯕꯗ ꯑꯦꯀꯥꯎꯟꯁꯤꯗꯤ ꯄꯕ꯭ꯂꯤꯛꯇ ꯁꯤꯟꯅꯖꯔꯒ ꯄꯕ꯭ꯂꯤꯛꯀ ꯈꯨꯠꯁꯝꯅꯔꯒ ꯍꯦꯛ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯖꯒꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯌꯥꯎꯔꯛꯄꯁꯦ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ BJP ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯔꯤꯁꯦ ꯈꯟꯕꯤꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯅꯣ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩ ꯊꯝꯖꯒꯦ
कांग्रेस की ओइबा आइडियोलॉजी अदुगा एनपीपी की ओइबा आइडियोलॉजी अदुगा बीजेपी की ओइबा आइडियोलॉजी द कम्युनिस्ट पार्टी की ओइबा आइडियोलॉजी आई यामद्रगसु खरा मखैदि पाजरे नैनजरे अदुबु नैनरबा मतुंगदा आइगी वाखल के चानबा आइगी अपामबा हाइबदुमदि भारतीय जनता पार्टी की आइडियोलॉजी अमसु मागी हजिक हजिक लेरिबा लीडर सिंह हाइबा तारे मखोइगी तौरिबा थबक थौरमसिंग मखोइना प्रजागी दमुक्तदा सेमलिबा नीति नियम सिंह आइन सिंह खुदिंगमक सि येंगुरकांदा अइना बीजेपी से आइगी ख्वाइदगी हेना पामजबा अदुगुंबा पॉलिटिकल पार्टी अमने अइना खंजबनी अइना खजितंग पंजरबदा खोगी कांग्रेस ना मतम सांगना शासन तौदुना लेरकपसिदा अखोइना उजबदा बन ब्लॉकेज से नुमित मसिंग नाइदना अखोइ थेंगनरे करिगुंबा थौदोक वाथोक अमदा वाकत मिफम फंबा इमाइबेल सिंसी अयाम्बा मतमदा अखोगी वाकत मिफम फंबा लंबी सोरokta वाकत मिफम फंबदा मतम से अदुमाइना लेले हने इदुम थमजगे बन ब्लॉकेज अमसुंग वाकत मिफम से यामना लेबा असिगुंबा सिंसिदगी अइना अंगोंदा नुंगाइजदबा फावी अदुगा अमुक नाकलमदना हौजिक भारतीय जनता पार्टी ना शासन तौर मतमसिददी अदुगुंबा से वाकत मिफम अदुगुंबा बन ब्लॉकेज हौजिक लोइनमुक मांग्रे इमाइबेल सिंसी लंबी सोरokta मैरा पायरगा मैरा संगदा फमलंबा अदगी इचा लाक्रिफाव तुमदना नायरगा लेरंबा अदुगुंबा सिंग अदु लोइनमुक सि मांग्रे अदुना मियामगी शांति ओइबा अदुगुंबा फिबम अदो हौजिक बीजेपी की मतमसिदा चाउना लाए असिदा नतना ऑनरेबल प्राइम मिनिस्टर की अमसु ऑनरेबल चीफ मिनिस्टर की मखोगी लिसिंग मखादा खोगी लाइरबा लायेंग मंगमजद्रबा सिंग करिगुंबा तांजादा ओ आइबु कदाइदगी पैसाना लायेंगदगे लौ योनगदौरिरा हिंगोन योनगदौरिरा नत्र कनादै पुगदगे हाइना यामना वाना लेनरमबदो हौजिक भारतीय जनता पार्टी ना शासन तौरबा मतमसिददी सीएम की ओइबा प्राइम मिनिस्टर की ओइबा हक्सेल की कार्ड पिबिदुना हौजिक अखोइदा लायेंगबदा असुक्की मतिक अखोइबु कोमहल्ले लाइरबा प्रजासिंगु नुंगाइ लेबमतंग आई थमजगे अदुगा सिदा नतना अखोइगी लेरिबा लेपाक्सिदा लेरिबा मणिपुरदा लेरिबा नुपी सिंगसिदा खुत्ता मैखु चुबा यारोय इमुंगदा मैखु चुबा यारोय हाइबा मैखुना मिट सुहनबा यारोय हाइबा अदुगुंबा प्राइम मिनिस्टर की वाखलोंदुदा युमथोंग खुदिंगदा से उजाला स्कीम की मखादा गैस पीदुना युमथोंग खुदिंगदा अखोइगी गैस की मई सिजनहनबा गैस सिनरबा मतमसिददी चिंगी उ यानथत्तबा अद पोल्यूशन द कंट्रोल तौरपा सिग मयाम लेग्रे मरी मरी सुमाय लेग्रे असिगुंबा सिंग असे लोइनमक से येंगरबा मतुंगदा कांग्रेस तगिदी नत्रगा अतोप्पा पॉलिटिकल पार्टी तगिदी अखोइगी बीजेपी की पार्टी सिना पॉलिटिकल पार्टी सिना ख्वाइदगी न फबा प्रजागा चानबा पार्टी अमनि हबसे मियामना सुयानरे आई सामकिसु आइगी अपामबा अमगा लोइनना आई हारिबा भारतीय जनता पार्टी सिदा आई मिंग चंजदुना आई हारिबा इलेक्शन से थेनजबगी ताजासि लौजरकपा जमखा तारकपसे बीजेपी पार्टी दे जॉइन तौबगी मरम हाइबिरे अदुबु खंगौबोक असेंबली कॉन्स्टिट्यूएंसी दा बीजेपी के टिकट तानरी से मी खरिदुम जाम हेजरिबा अदुना करिगुंबा टिकट से फंगदबा तारगदी यस फंगनी हाइबगी चपचाब थाजबा सुनो सोना लेबिरंगनी करिगुंबा बीजेपी की टिकट से फंगदबा तारगदी मिरेफ ओइना दुमक चोंथोकपिगदरा नत्रगना फंगीबा मीदुदा सपोर्ट तौबिगदरा याम फजे वहांगसी पब्लिक नसु याम हंगनबा वहांगनी अदु बायदि यामना समना तेंतनदि खुमिंगबनी आई टिकेट सोइदना फंगनी अमसुंग आई सोइदना भोट लेपकनी हाइबसिन आइगी वाखलोन अदु टिकेट फंगदबा हाइबदुमदि आइंगोंदा हौजिक फावदा आई आइंगोंदा दुगुमंता लेते आई टिकेट फंगनी अमसुंग आई भोट लेपकनी सिनी टिकट फंगनी हाइबगी थाजब चाउन लेरिसे मसिगी मरम से करी करीनो करम करम कंट्रीब्यूशन सिंग पार्टी की दमग तौखिबा और मियाम की दमग तौखिबा तेंतकना हाइबियो अखोगी बीजेपी दा हानना भोट लेपखिबा आइगे सेनियर हाइबा तारे महाकिदी लेरिबा खांगबो केंद्र सिगी पोलिंग खुदिंगमक्तगी भोट सिमा खोमदे अदो अखोई खांगबो केंद्र से पोलिंग बूथ 93 ना साबनी हारिबा 93 सिदा अखोगी खांगबोक प्रॉपर खांगबोक सिदा पोलिंग बूथ 13 लई हारिबा पोलिंग बूथ 13 सिदा खतंग एम तौबा अदुगा अतैददी अदु अम कन्ना
adi mai target tawdaba aduna maram oiraga khoi khangabokta tayriba polling booth 13 sida mi lising 13 khara 33 ne leisi anoba khara padi hendoini aduga khangabok ki mapanda leiriba khungang tari sidana khoi mi si lising 13 kharenba 15 adugi changsi oiba asengbadudi hujik khangdri aduna hairiba kenogi khangabok ki mapanda leiriba polling singsida committee si mana semba jahana do am kanna oigidaba aigi matamdadi ainu hujik political field laba matam sidadi hojik hojik akhoi ek semna leiriba khungang athokum haisimak polling booth 3 leiba sida ai polling 3 maksai committee yam link na semma ngamjare aduga hairiba hanagi congress ki home polling ne hairam liba si nepra amasung khunau ada uyan wangban sina chingba singsi ai hojik committee se yam link na active ona semma ngamjare loina na atai tai leiriba polling sing da su hairiba committee se chap chana ai semma ga hojik se leijare aduna party go iba ideology da vote kaga da umida ticket pi bai bese makhoi gi pandam ni mamang dagi handak na hena party gi khoi gi national president khoi da anirak lakhre ne hunga lakhre adagi muka atopa national leadership yam lakhre loina na manipur gi lusingba bjp gi lusingba khoi president bo su chief minister bo su makhoi gi wakhalon da su handakti 40 plus haiba target ama thamgre asina maram orakanda khoi tongan ba hiram amata da lana makhoi ticket pirarwa vote kaga da umi si yengaba amasung kanana kaga da ke se yamna munna khallaba matung da makhoi na ticket si pirakan ado aino jik thamjagi ba polling booth nifu tare sigi manung da akhoi gi puthaba sothaba si ama pho yawde okay aduna ticket si engon da piragadi soidana vote se congress pu mai thiba piba ngamani amasung vote se ka ba ngamani habsi makhoi wakhaloni habaduma ai thamjage sida natana khoigi vote si kana nabu honabada changba ai masal power boy gera tongan biram darkar oiba pot khuding makse ai gi phamdadi ai watte hanai thamjage asimasu hariba party leader sing na khangbi hayeng voter masing yam baduna vote kagadori hojik school sida hojik leiriba chhatra si ayam mane khoi kendra gi chhatra ngaktani maram asina congress ki oiba imung amagi chhatra laik tambada hariba chhatra dugi matengna akhoni imung duda changaga mahaki mama mapa oiriba sing parents sing duda aina khutlonaga hajaba amasung aiga maga leinaba relation aduna maram orakanda makhoina ibu taramna tawbiba thong launa hangdokpiba asigma mayam aduga muk akhoi khwaidagi na deciding factor oiriba sangayumpham sangayumpham si voter si khangbo ki hek matang dadi mane khwaidai yamis voter lising nipan hele ji mapan jawgadore hariba sangayumpham se su hek imung khudingi akhoida laik tama satra si leiba makhoi gi ga relation si sukki mate naknaba asigumba aduga akhoi gi farm da thabak toriba employee sing sangayumpham na 50% oiba asigumba school da su aduga farm da su garden da su ani sigi relation sida sangayumpham atai kendra sigi khungang singkhiga igi mari se sukki mate phau sena maram oira kanda party na ayak si vote kaga ne bagi thajaba si wang thambi asigumba sing si aidana tana public na suloi khangmani na sungsoi soidana tickets engon da pibira kani aduga aina vote su lep kani amasung aina vote su mai pa kani congress pu mai thipi ngamane si ai thamjare okay ke da makha tarak pase koi ujana school amusu hodok pidana afaba mehro myam putok pikhre adu manipur gi education sector sidi yam khudong chadaba yam pibam si chadana leiba haitare aduna private school sing pagalak pa haise government gi failure amane aduna government gi school sing se koi gi laire badagi horaga leita laire basing dagi horaga loi mak tamang amnaba quality leiba school sing mai tapam sang sing ohinna bagi damakta karam mi yeng changbe ya yam phase school si ai kendra gi kitang panjage ahan bada akhoi iban khangabok si school private school leramde aina nawan hone jadana pikpa de angang sing satra sing degi khairaga ai tuition toram
ꯃꯈꯣꯏꯗꯒꯤ ꯋꯥꯆꯦꯠ ꯄꯌꯥ ꯈꯥꯏꯔꯒ ꯌꯥꯝ ꯄꯤꯛꯄ ꯋꯥꯒꯤ ꯑꯣꯏꯕ ꯀꯥ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃ ꯁꯥꯖꯩ ꯑꯗꯨꯒ ꯌꯦꯡꯒꯣꯟ ꯑꯃꯗ ꯑꯣꯐꯤꯁ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯦꯝ ꯕ꯭ꯂꯨꯃꯤꯡꯁꯤ ꯍꯧꯒꯠꯆꯔꯛꯈꯤꯕꯅꯤ ꯍꯧꯔꯛꯄꯗ ꯌꯥꯝ ꯋꯥꯏ ꯑꯩꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯗꯨꯗꯒꯤ ꯑꯍꯟꯁꯤꯡꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯀꯟꯅꯗ ꯌꯥꯝ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯤꯇꯪ ꯁꯄꯣꯔꯠꯇꯒꯤ ꯇꯞꯅ ꯇꯞꯅ ꯁ꯭ꯀꯨꯜꯁꯤ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯐꯥꯎ ꯑꯣꯏꯕꯗꯨ ꯉꯝꯖꯔꯦꯅ ꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯖꯣꯟ ꯑꯃ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛꯁꯤ ꯑꯩ ꯑꯣꯏꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯩꯅ ꯇꯧꯖꯔꯛꯄ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯂꯧꯖꯔꯛꯄ ꯏꯟꯇꯔꯦꯁ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯗꯗꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯈꯜꯂꯒ ꯑꯐꯕꯗꯨ ꯈꯛ ꯂꯧꯔꯒ ꯐꯦꯜ ꯑꯣꯏꯔꯕ ꯁꯥꯇ꯭ꯔ ꯂꯧꯗꯕꯒꯤ ꯆꯠꯅꯕꯤ ꯂꯩꯗꯅ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯤ ꯐꯠꯇꯕ ꯁꯥꯇ꯭ꯔꯗꯨ ꯍꯥꯟꯅ ꯑꯩꯅ ꯂꯧꯕ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯦꯅ ꯃꯍꯥꯛꯁꯤ ꯏꯟꯊꯣꯛꯄꯤꯔꯕ ꯃꯥꯁꯤ ꯑꯦꯗꯃꯤꯁꯟ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯩꯔꯣꯏꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯒꯗꯤ ꯃꯥꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯃꯥ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯃꯥ ꯆꯠꯂꯛꯄ ꯌꯥꯏ ꯑꯐ ꯐꯠꯇꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯔꯒ ꯂꯩꯕ ꯑꯉꯥꯡꯁꯤꯗꯤ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯂꯧꯈꯤꯒꯗꯧꯕꯅꯤ나 ꯂꯧꯔꯣꯏꯗꯕ ꯃꯤꯅ ꯂꯧꯔꯣꯏꯗꯕ ꯑꯉꯥꯡꯁꯤ ꯑꯣꯏꯅ ꯂꯧꯔꯒ ꯑꯩ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯑꯗꯣꯝꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯁꯦꯝꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛꯁꯤ ꯏꯖꯨꯀꯦꯁꯟ ꯖꯣꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗꯒꯤ ꯏꯚꯟ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜ ꯑꯣꯏꯕ ꯏꯝꯐꯥꯜꯗꯒꯤ ꯁꯥꯇ꯭ꯔꯁꯦ ꯃꯐꯝꯁꯤꯗ ꯕꯣꯔꯗꯤꯡꯁꯤꯗ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯤ ꯃꯇꯤꯛ ꯆꯥꯅ ꯃꯣꯏ ꯐꯪꯉꯒ ꯃꯄꯨꯡ ꯐꯥꯕ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯋꯥꯡꯅ ꯐꯥꯎꯈꯤꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯁꯤ ꯃꯍꯩ ꯃꯁꯤꯡꯗꯗꯤ ꯌꯥꯝꯅ ꯁꯣꯠꯊꯗꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ एजुकेशन सेक्टर से ꯍꯣꯏ मसे चौखटहनब हाइतारे गवर्नमेंट की लेरिबे स्कूल सिंग से फगरहनब करी करी मियेंग थम मथौ तागे है बसे थम्बिरम गवर्नमेंट सु लौखट याबा तोंगान तोंगान मैम लौखट पिरी अदु हेना आइगी माइकैदगी तहनजने मतंग हारगदी खरा अरिबा मतमदा इंस्पेक्टर सिंगना स्कूल स्कूल द इंस्पेक्शन चलगा अवाट अपा सिंग येंगबिरमबा अदुदगी स्कूल की ओजा सिंगी मरक्ता कना कनाना चांग नायना कारी कनाना चांग नायना कादबगे करिगुंबा तंजादा ओजासी कनागुमोदा पैसा खरा पीरगा मा मसाना स्कूल चत्तना लेबा करिमसे ताबा यावे अखोना असिगुंबा सिंगसे सरकारना यामना कन्ना मियेंग चंगबिदना अदुगा स्कूल स्कूलदा करंबा सब्जेक्ट ओजा सोथरी करंबा स्कूलदा ओजा करंबा वाटली गायबगुंबा इंफ्रास्ट्रक्चर से करिनो हायबगुंबा अखोगी प्राइवेट ना याम कन्ना हेना ओजा फरुबा नत्रगसु हेना सेक्शनबा अमोइना तौरिबा सिंगसी सरकारनासु माय सेक्शन बिरगदी मणिपुर गनेदी स्कूल चांग मानना चटकने हेबदु माय थमजगे जे कोई प्राइवेट स्कूल सिंगना मैट्रिक थारकदबो मतम नत्रगना 12 थारकदबो मतम नत्रगा तोंगान मतमदा हेना अहेनबा कथोकपगा लोइनना अखोना अहेनबा शिक्षा पीरिबा एजुकेशन पीरिसे कोचिंग तौरिसे सुमाइना सरकार की माइकैदे हुजिपुदी खरदि तौरे अमका खरेना तौबिरगदी सरकार अमसुंग प्राइवेट सेदी थोंग मानना चटकने हेबदु माय थमजगे ओके दुगो मखा तारकपसे कोई मणिपुर दा रिसोर्स लेते अखोई दि सेंटर तांग लेबनी हाइना एमएलए मिनिस्टर फाउबो यावना हाइ बाय तारे अदुबो कोइना रिसोर्स ओइना ओंथोकपो याबा करी करी हिरम लेबगे रिसोर्स मोबिलाइजेशन से करम तगुदगे करी हाइबिनिंगे मसिगी मतंग सिमदी अइंगोंदा याम इंटरेस्टिंग ओइबा अदु करिगुंबदा अइना इलेक्शन सिदा माइ पाकलबा मतमदसु अइना हेना पुंगिंग चंगदब एरिया मा ओइ मरमदी होजि अइगी गार्डन अमा फार्म अमा पार्क अमा तौजरिबा अखोई गार्डन पार्क मचासे सिदा मसिगी ममीसी लोइनमक अइ तारेन अइ लौजगे अइना चलुबा थुबा मपालमदा चलुबा सिंगदगी लौसिंग ज्ञान से लौजरागा अइना तोंगान तोंगान बा सेक्शन कयादा होजिकसी इनकम जनरेट तौननबगी प्लान मयाम तौजरी अइना गुवाहाटीदा अइगी तोंगान बा हक्चांग हेल्थ मरी लेनना लायेंग बा मा चलुबदा अइना केनोमा साइन बोर्ड अमखक थेंगनजरकी डोंट रन आफ्टर द मनी मेक इट कम्स टू यू
ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯇꯥꯟꯅꯕ ꯅꯠꯇꯕ ꯄꯩꯁꯥꯅ ꯑꯩꯕꯨ ꯇꯥꯟꯅꯍꯜꯂꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯃ ꯁꯦꯟꯇꯦꯟꯁ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯔꯛꯈꯤ ꯑꯗ ꯑꯩꯅ ꯃꯗꯨꯒꯤ ꯑꯥꯔꯊꯁꯤ ꯍꯟꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯗꯨꯒꯤ ꯊꯤꯝꯗꯨꯒꯤ ꯃꯈꯥꯗ ꯑꯩꯅ ꯄ꯭ꯂꯥꯟꯁꯤꯡꯁꯤ ꯄꯥꯏꯈꯠꯆꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒ ꯂꯩꯔꯤꯕ ꯄꯥꯔꯛꯁꯤꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯩꯅ ꯊꯝꯃꯒ ꯍꯧꯖꯤꯛꯁꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯁꯤ ꯁꯥꯇ꯭ꯔ 1,000 ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯈꯔ ꯍꯦꯟꯅ 1,100ꯒ ꯂꯩꯕ ꯌꯥꯎꯔꯨꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯀꯣꯏꯕꯗ ꯁ꯭ꯀꯨꯜꯁꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯈꯖꯤꯛꯇꯪ ꯍꯟꯊꯔꯒ ꯍꯧꯖꯤꯛꯁꯤ 1,000ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ 1,000ꯃꯨꯛ ꯂꯩꯔꯤꯕ ꯍꯣꯁꯇꯦꯂꯔ 1,000ꯃꯨꯛ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯄꯥꯟꯅꯅꯕ ꯑꯣꯖꯥꯁꯤꯡ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯅꯕ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯁꯦꯝꯅꯅꯕ ꯐꯤ ꯁꯨꯅꯅꯕ ꯁꯤ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯑꯣꯏꯅ ꯃꯤ 1,100-1,500ꯃꯨꯛꯁꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯄꯤꯖꯔꯤꯅꯤ ꯑꯗꯣ ꯑꯌꯨꯛꯀ ꯅꯨꯃꯤꯗꯥꯡꯒ ꯑꯅꯤ ꯄꯨꯜꯂꯒꯗꯤ 1,100 ꯍꯥꯏꯔꯤꯁꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯨꯜꯂꯒꯗꯤ 3,000 ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤ 3,000ꯒꯤ ꯆꯥꯛꯁꯤ ꯅꯨꯡꯇꯤꯒꯤ ꯁꯤꯟꯖꯕꯁꯤꯗ ꯏꯟꯁꯥꯡꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯕꯤ ꯍꯪꯒꯥꯝ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯒꯤ ꯁꯤꯡ ꯃꯆꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯊꯣꯛꯏꯕ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯁꯦꯝꯕꯗꯒꯤ ꯂꯦꯝꯕ ꯑꯔꯦꯝꯕ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯗꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯍꯥꯏꯕꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯦ ꯀꯥꯟꯅꯗ꯭ꯔꯦꯅ ꯍꯨꯟꯗꯣꯛꯀꯗꯧꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯏꯟꯀꯝꯁꯤ ꯑꯃꯨꯛ ꯖꯦꯅꯦꯔꯦꯠ ꯇꯧꯏ ꯃꯁꯤꯒꯤ ꯃꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯇꯥꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯔꯦꯝꯕ ꯑꯉꯥꯡꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯅ ꯑꯩꯅ ꯂꯣꯏꯖꯔꯤꯕ ꯑꯣꯛꯁꯤ ꯆꯍꯤ ꯑꯃꯗ ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯚꯤꯗꯀꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯀꯣꯚꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯣꯛꯁꯤ 150ꯗꯒꯤ 300 ꯐꯥꯎꯗꯤ ꯑꯩꯅ ꯌꯣꯜꯂꯦ ꯃꯈꯣꯏꯒꯤ ꯐꯤꯗꯤꯡꯁꯤ ꯑꯉꯥꯡꯒꯤ ꯑꯔꯦꯝꯕ ꯂꯨꯈꯥꯛ ꯆꯒꯨꯝꯅ ꯑꯣꯏ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯑꯉꯥꯡꯗ ꯄꯤꯖꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯐꯨꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯊꯥꯏ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯟꯗꯣꯛꯑꯦ ꯍꯥꯏꯔꯤꯕ ꯂꯐꯨꯁꯤ ꯍꯩ ꯁꯥꯠꯍꯜꯂꯦ ꯂꯐꯣꯏ ꯄꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯂꯐꯣꯏꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯌꯣꯟꯕ ꯈꯣꯠꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯁꯥꯠꯈ꯭ꯔꯕ ꯂꯐꯨꯁꯤ ꯑꯃꯨꯛ ꯀꯛꯑꯒ ꯑꯣꯛꯇ ꯄꯤꯖꯕ ꯉꯥꯗ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯤꯕ ꯂꯐꯨꯁꯤ ꯀꯩꯅꯣꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯤꯖꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯦꯜꯂꯅꯤ ꯀꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯅꯥꯒꯤ ꯁꯔꯨꯛꯁꯤ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯅꯤ ꯑꯗꯨꯒ ꯃꯅꯥꯁꯤ ꯉꯥꯗ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯉꯥꯅ ꯃꯅꯥꯁꯤ ꯆꯥꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯂꯦꯝꯍꯧꯕ ꯃꯥꯒꯤ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯀꯠꯂꯒ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯛꯇ ꯄꯤꯖꯔꯅꯤ ꯁꯨꯃꯥꯏꯅ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯩ ꯑꯉꯥꯡꯒꯤ ꯏꯚꯟ ꯇꯣꯏꯂꯦꯠ ꯑꯉꯥꯡꯒꯤ ꯇꯣꯏꯂꯦꯠꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯩ ꯉꯁꯥꯏꯒꯤ ꯑꯣꯛꯀꯤ ꯁꯤꯁꯨ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯁꯤꯅ ꯃꯩ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯑꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯤꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩ ꯊꯣꯡꯅꯕ ꯊꯥꯛꯅꯕ ꯃꯩꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯤ ꯑꯩꯗꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯉꯥꯛꯇꯅꯤ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖꯇ ꯁꯤꯂꯤꯟꯗꯔ 100ꯅ ꯄꯨꯊꯣꯛꯀꯗꯧꯕ ꯃꯩꯁꯦ ꯁꯤꯂꯤꯟꯗꯔ 100ꯒꯤ ꯆꯥꯡꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯑꯃꯁꯨꯡ ꯑꯣꯛꯀꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁꯇꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯂꯧꯔꯒ ꯑꯩ ꯁꯤꯖꯤꯟꯅꯔꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯃꯔꯥꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯏꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁꯤꯡꯁꯦ ꯃꯁꯤ ꯑꯩ ꯃꯄꯥꯟꯗꯒꯤ ꯂꯧꯗꯕ ꯌꯥꯒꯅꯤ ꯃꯄꯥꯟꯒꯤ ꯃꯈꯥ ꯄꯣꯟꯗꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯀꯩꯒꯨꯝꯕꯗ ꯂꯩꯕꯗ ꯂꯨꯄꯥ 1,000 ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛꯇ ꯂꯧꯔꯒꯗꯤ 2,000ꯒꯤ ꯃꯊꯛꯇ ꯂꯧꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯑꯉꯥꯡꯒꯤ ꯇꯣꯏꯂꯦꯠꯁꯤꯅ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯨꯊꯣꯛꯏꯅꯤ ꯑꯗꯣ ꯁꯤꯂꯤꯟꯗꯔ 100 ꯍꯥꯏꯁꯤ 1,000ꯗ 100 ꯂꯥꯛꯑꯗꯤ ꯂꯨꯄꯥ 1,00,000 ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ 1,00,000ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗ ꯇꯣꯏꯂꯦꯠꯇ ꯄꯨꯊꯣꯛꯏꯅꯤ ꯍ꯭ꯌꯨꯃꯦꯟ ꯋꯦꯁꯁꯦ ꯍ꯭ꯌꯨꯃꯦꯟ ꯋꯦꯁꯇ ꯄꯨꯊꯣꯛꯏꯅꯤ ꯑꯗꯣ ꯑꯁꯤꯗ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯥꯔꯛꯇ ꯆꯠꯂꯒꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁꯁꯤ ꯉꯥꯗꯒꯤ ꯑꯣꯛꯇꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯋꯦꯁ ꯀꯩꯅꯣꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯁꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯏ ꯏꯚꯟ ꯅꯥꯄꯤꯁꯤ ꯑꯩꯈꯣꯏꯅ ꯐꯥꯜꯂꯒ ꯁꯤ ꯑꯣꯛꯅ ꯆꯥꯒꯗꯧꯕꯅ ꯑꯣꯛꯇ ꯑꯗꯩ ꯉꯥꯅ ꯆꯥꯒꯗꯧꯕꯅ ꯉꯥꯗ ꯑꯗꯨꯒ ꯁꯤ ꯍꯥꯔ ꯁꯦꯝꯕ ꯌꯥꯕꯅ ꯍꯥꯔ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯥꯡꯒꯗꯧꯔꯕ ꯑꯃꯨꯛ ꯄꯣꯂꯨꯁꯟ ꯊꯣꯛꯀꯗꯧꯔꯕ ꯁꯤ ꯑꯔꯦꯝꯕꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕꯗ ꯆꯥꯎꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯃꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯒꯦ
Okay. ꯁꯤꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯒꯥꯔꯗꯦꯟ ꯄꯥꯔꯛ ꯑꯃ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯄꯥꯔꯛ ꯑꯁꯤ ꯑꯇꯩ ꯑꯇꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯔꯛꯁꯤꯡꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃꯗꯤ ꯂꯩꯒꯅꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯤꯒꯤ ꯄꯥꯔꯛꯁꯤꯅ ꯁꯦꯝꯒꯠꯆꯕꯅꯤ ꯄꯥꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯥꯔꯊ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅꯍꯟꯕ ꯌꯥꯏ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯅꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯈꯛ ꯅꯠꯇꯅ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯔꯁꯤꯡꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕ ꯈꯪꯐꯝ ꯊꯣꯛꯄ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯤꯡꯗꯣ ꯈꯪꯍꯟꯕꯗꯣ ꯑꯗꯨꯃꯁꯨ ꯑꯩꯒꯤ ꯄꯥꯔꯛꯁꯤꯗ ꯑꯩ ꯊꯝꯖꯔꯤ ꯑꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤ ꯄꯥꯔꯛꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯔꯕ ꯃꯇꯝꯗ ꯑꯣ ꯑꯩꯁꯨ ꯃꯁꯤ ꯇꯧꯕ ꯌꯥꯏꯅ ꯑꯩꯁꯨ ꯌꯨꯝꯗ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯍꯤꯡꯕ ꯌꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛꯇꯁꯨ ꯑꯩ ꯃꯦꯗꯥꯏ ꯈꯨꯊꯥꯡ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯦꯠꯂꯤꯕ ꯄ꯭ꯔꯣꯚꯥꯕꯁꯤꯡ ꯑꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤ ꯈꯪꯍꯟꯕꯤꯔꯒ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯆꯨꯝꯁꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯄꯣꯔꯛꯈꯤꯕꯗ ꯉꯁꯤꯁꯤ ꯂꯥꯛꯈ꯭ꯔꯕ ꯑꯗꯣ ꯃꯥꯅ ꯌꯦꯡꯕꯁꯤ ꯊꯨꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯑꯍꯨꯝꯗꯤ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯂꯥꯛꯈꯤꯕ ꯚꯤꯖꯤꯇꯔꯁꯤꯅ ꯑꯍꯨꯝꯂꯛꯇꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯌꯨꯝꯖꯥꯎ ꯍꯧꯖꯤꯛ ꯀꯥꯎꯅꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒ ꯃꯩꯆꯧ ꯇꯔꯦꯠꯀꯤ ꯋꯥꯔꯤ ꯃꯩꯆꯧ ꯇꯔꯦꯠ ꯑꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛ ꯑꯁꯤ ꯈꯛꯇꯪ ꯂꯩꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯐꯥꯎ ꯑꯩ ꯈꯟꯖꯩ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯝꯆꯥꯟ ꯌꯦꯡꯕꯤꯌꯨ ꯃꯃꯥꯡꯒꯤ ꯁꯛꯇꯝꯁꯤ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯝꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯜꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍ ꯃꯈꯣꯏꯒꯤ ꯁꯛꯇꯝꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤ ꯈꯪꯂꯕ ꯃꯇꯝꯗ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯗꯒꯤ ꯋꯥꯈꯜ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯈꯣꯏꯒꯤ ꯏꯟꯀꯝ ꯑꯩꯅ ꯐꯪꯖꯍꯧꯔꯦ ꯃꯈꯣꯏꯁꯨ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯁꯤꯅ ꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯇꯩ ꯂꯩꯕꯥꯛꯁꯤꯗ ꯀꯪꯂꯩꯄꯥꯛꯁꯤꯗ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯖꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯇꯤ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯏꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯉꯜꯅꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯗ ꯀꯣꯜꯂꯤꯁꯤꯅ ꯆꯤꯡꯃꯤꯅꯤ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯖꯦꯅꯦꯔꯦꯠ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯆꯠꯅꯔꯣꯟ ꯀꯌꯥ ꯑꯁꯤ ꯈꯪꯍꯜꯂꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯁꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯍꯟꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯛꯊꯠꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯣꯖꯥꯅ ꯑꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯄꯨꯈꯠꯄꯤꯔꯛꯑꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯌꯨꯅꯤꯇꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯉꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯃꯌꯥꯝ ꯑꯃ ꯀꯟꯅꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯑ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯅꯤ ꯑꯗꯨꯃꯛꯅꯦ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯍꯧꯖꯤꯛ ꯃꯥꯡꯗ ꯑꯩꯅ ꯀꯣꯟꯅꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝꯗꯇ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯕꯛ ꯐꯕ ꯇꯥꯟꯖꯥ ꯑꯩꯅ ꯚꯣꯠ ꯀꯥꯕ ꯇꯥꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯃꯛ ꯑꯩ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯇꯔꯦꯠ ꯁꯤ ꯁꯣꯝꯒꯤꯁꯤꯅ ꯍꯤꯟꯗꯨꯒꯤꯅꯤ ꯃꯤꯇꯩꯒꯤꯅꯤ ꯑꯗꯨꯒ ꯃꯤꯇꯩ ꯄꯥꯉꯜꯒꯤꯅꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤꯅꯤ ꯑꯗꯨꯒ ꯕꯨꯙꯤꯁ ꯑꯗꯒꯤ ꯁꯖꯥꯟ ꯄꯔꯦꯡ ꯂꯥꯏꯁꯪ ꯇꯔꯨꯛꯅꯤꯅ ꯃꯃꯥꯡꯗ ꯊꯝꯖꯔꯤꯁꯤ ꯁꯤꯁꯨ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯨꯅꯤꯇꯤ ꯄꯥꯔꯛ ꯑꯁꯦ ꯑꯩꯅ ꯁꯦꯝꯒꯠꯆꯕꯅꯤ ꯍꯥꯏꯅ ꯊꯝꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ
ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯤ NH&IMꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔ ꯁꯣꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯒꯤ ꯃꯃꯤ ꯇꯥꯕꯅꯤꯅ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯑ ꯃꯇꯝꯗ ꯃꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯁꯣꯛꯇꯅꯕ ꯀꯔꯝꯕ ꯄ꯭ꯔꯦꯁꯔ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯕꯒꯦ ꯑꯩ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯒꯗꯧꯕꯅꯤ ꯇꯥꯏꯕꯪꯄꯥꯜꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯈꯪꯉꯒꯁꯨ ꯃꯈꯣꯏꯅ ꯃꯗꯨ ꯊꯃꯣꯏ ꯌꯧꯅ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯃꯣꯏꯗ ꯄꯤꯔꯒ ꯃꯗꯨ ꯈꯪꯍꯜꯂꯕ ꯃꯇꯝꯗꯇꯗ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯠꯅꯕ ꯆꯩꯅꯕꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯥꯔꯛꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯁꯦꯝꯒꯠꯆꯕꯁꯤ ꯃꯁꯤꯅꯤ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯄꯥꯔꯛꯀꯨꯝꯕꯁꯤ ꯃꯐꯝ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯑꯗꯨꯝ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯁꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯁꯤ ꯍꯧꯖꯤꯛꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯗꯅ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯗ ꯏꯔꯥꯡ ꯍꯧꯔꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯂꯩꯔꯝꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ ꯏꯝꯐꯥꯜꯒꯤ 8 ꯈꯛꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯤ ꯑꯗꯣ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤ ꯃꯁꯤ ꯂꯧꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯄꯤꯕꯤꯒꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤ ꯍꯦꯛ ꯑꯣꯏꯕꯗ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯁꯤ ꯑꯩ ꯂꯧꯊꯣꯛꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯆꯨꯋꯦꯁꯟ ꯌꯦꯡꯗꯅ ꯍꯦꯛꯇ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯊꯝꯃꯤꯁꯤꯁꯨ ꯃꯔꯝ ꯑꯃꯗ ꯊꯝꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯀꯔꯤ ꯇꯧꯔꯒ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯈꯔꯗ ꯂꯧꯊꯣꯛꯄ ꯍꯥꯏꯁꯤ ꯃꯥꯒꯤꯁꯨ ꯂꯧꯊꯣꯛꯄꯒꯤ ꯃꯔꯝꯗꯨ ꯐꯪꯉꯀꯥꯟꯗꯅꯤ ꯍꯥꯏꯖꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯐꯪꯂꯤꯕ ꯄꯣꯏꯟꯠ ꯑꯗꯨꯒꯨꯝꯕꯗꯅ ꯂꯩꯄꯥꯛꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯁꯤ ꯂꯧꯊꯣꯛꯄ ꯌꯥꯅꯕꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯖꯨꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯁꯤ ꯂꯧꯊꯣꯛꯀꯗꯒꯦꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯕ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯏꯂꯦꯛꯁꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯇꯔꯟꯗ ꯃꯁꯤ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯔꯛꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪ ꯆꯤꯛꯄꯒꯤ ꯑꯃꯒ ꯈꯠꯅ ꯆꯩꯅꯗꯕ ꯑꯗꯨꯒ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯪꯅ ꯁꯣꯂꯨꯁꯟ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯅꯕ ꯏꯍꯧ ꯍꯧꯕ ꯑꯗꯨꯒ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯁꯤꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯃꯤꯇꯩꯅ ꯇꯥꯜꯂꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯖꯔꯒꯦ ꯍꯥꯏꯕꯁꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯦꯟ ꯀꯔꯤꯅꯣ ꯀꯔꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯅꯤ ꯑꯩꯒꯤ ꯃꯣꯠ ꯑꯃꯇꯪ ꯊꯝꯖꯔꯕꯗ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯄꯥꯔꯁꯦꯟꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯅ 92% ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯅ ꯄꯤꯛꯂꯕ 8% ꯈꯛꯇꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯑꯄꯤꯛꯄ ꯄꯣꯏꯟꯠ ꯑꯃ ꯂꯩꯕꯒꯨꯝꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯤ ST ꯁꯤꯒꯤ ꯃꯈꯥꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯣꯏꯅ ꯐꯪꯈ꯭ꯔꯒ ꯖꯦꯅꯔꯦꯜꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯑꯩꯈꯣꯏꯅ ꯐꯪꯗꯅ ꯂꯩꯍꯧꯕꯁꯦ ꯁꯤꯅ ꯖꯦꯅꯔꯦꯜꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤꯅ ꯁꯣꯠꯊꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯥꯏꯔꯤꯕ ST ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯑꯩꯁꯨ ꯌꯥꯎꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ STꯁꯦ ꯑꯩ ꯑꯣꯏꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯦꯟ ꯂꯣꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯁꯨ ꯌꯥꯕ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯨꯁꯂꯤꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯉꯟꯁꯤꯡꯁꯦ ꯆꯤꯡꯗ ꯇꯥꯕ ꯌꯥꯗꯕ ꯑꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯡꯂꯨꯞ ꯈꯔꯅ ꯂꯨꯞ ꯈꯔꯅ MLR ꯑꯦꯛꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯌꯨ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯦꯟ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯃꯛꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯑꯥꯏꯟꯁꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯄꯥꯉꯜ ꯅꯠꯇ꯭ꯔꯒꯅ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯆꯤꯡꯗꯁꯨ ꯇꯥꯕꯒꯤ ꯑꯌꯥꯕ ꯑꯃ ꯂꯩꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯁꯤ ꯁꯣꯏꯗꯅ ꯋꯥꯡꯉꯛꯀꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯤ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯇꯝꯄꯥꯛꯀꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ 8% ꯈꯛꯇ ꯉꯥꯏꯕ ꯇꯝꯄꯥꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅꯗꯤ ꯆꯤꯡꯒꯤ ꯄꯥꯛꯈ꯭ꯔꯕ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯩꯈꯣꯏꯗ ꯐꯪꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯕꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯑꯥꯐꯇꯔ 20 yearsꯇꯗꯤ ꯆꯤꯡꯒꯤ ꯂꯝꯁꯤꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛꯁꯤꯅ ꯃꯤ ꯇꯥꯕꯗ ꯇꯥꯐꯝ ꯂꯩꯇꯕꯒꯤ ꯌꯥꯝꯅ ꯈꯠꯅꯕ ꯆꯩꯅꯕ ꯂꯝꯒꯤ ꯃꯔꯝꯗ ꯈꯠꯅꯕ ꯆꯩꯅꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯐꯥꯎꯖꯩ ꯃꯔꯝ ꯑꯁꯤꯅ MLRXꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛ ꯆꯠꯅꯍꯟꯅꯤꯡꯉꯤ ꯑꯃꯁꯨꯡ ꯀꯩꯅꯣꯁꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯀꯩꯅꯣꯗ ꯆꯤꯡꯗ ꯇꯥꯕ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯍꯥꯏꯗꯤ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯗꯤ ꯄꯥꯝꯖꯩ ꯑꯃꯁꯨꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯃꯁꯤꯃꯛ ꯑꯩ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯑꯗꯨ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯁꯨ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯍꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯔꯦꯞꯁꯤꯡꯁꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯥꯏꯗꯤꯌꯥꯁ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯅꯨꯡꯉꯥꯏꯅꯕ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯔꯁ ꯑꯦꯟ ꯗꯤꯐꯦꯟꯗꯔꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯃꯁꯜ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯌꯥꯎꯗꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯤꯍꯨꯠꯁꯤꯡꯗꯨ ꯈꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯃꯁꯨꯡ ꯚꯣꯇꯔꯁꯤꯡꯗ ꯄꯤꯖꯅꯤꯡꯕ ꯑꯩꯍꯥꯛꯀꯤ ꯊꯝꯖꯅꯤꯡꯕ ꯋꯥꯈꯜ ꯑꯃꯇꯪ ꯑꯩ ꯊꯝꯖꯒꯦ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯔꯒ ꯀꯅꯥꯗ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠꯀꯤ ꯔꯥꯏꯠ ꯑꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯑꯣꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯚꯣꯠ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯔꯁ ꯑꯦꯟ ꯗꯤꯐꯦꯟꯗꯔꯁꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡꯒ ꯎꯅꯈꯤꯕꯁꯤꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯤꯕꯒꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯔꯦꯞꯁꯤꯡꯒ ꯎꯅꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ